ꯑꯁꯣꯝꯗꯅ ꯍꯦꯟꯊꯣꯏ ꯇꯝꯅ ꯆꯅꯤꯡ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯍꯦꯟꯊꯣꯏꯅ ꯀꯩꯗꯧꯔꯒꯦ ꯉꯁꯤ ꯐꯥꯔꯁ ꯗꯦ ꯑꯁꯤꯗ ꯊꯦꯡꯂꯤꯁꯤꯕꯣ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯆꯅꯤꯡ? ꯆꯅꯤꯡ ꯈꯨꯝꯂꯛꯏ꯫ ꯑꯩꯗꯣ ꯉꯟꯅꯗꯤ ꯂꯣꯏꯁꯤꯟꯕꯅꯦ ꯐꯥꯔꯁ ꯗꯦꯅꯤꯅ ꯕꯕꯥꯅ ꯚꯦꯟꯗ ꯆꯠꯈ꯭ꯔꯅꯨ ꯊꯤꯜꯂꯒꯦꯅ ꯊꯤꯜꯂꯛꯄꯅꯦ꯫ ꯁꯟꯖꯦꯟ ꯊꯣꯡꯗ ꯚꯤ.ꯑꯥꯏ.ꯄꯤ ꯂꯥꯛꯄꯩ ꯍꯦꯛꯇ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯇꯅ ꯊꯦꯡꯂꯤꯅꯦ꯫ ꯑꯁ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯦ꯫ ꯈꯜ ꯑꯝꯇ ꯅꯀꯣꯛꯇ ꯌꯨꯁ ꯇꯧꯋꯣ꯫ ꯇꯝꯅꯥꯅ ꯅꯪꯅ ꯁꯣꯏꯒꯦꯅ ꯁꯣꯏꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯀꯩꯁꯨ ꯏꯀꯥꯏꯔꯨꯅꯨꯁꯦ ꯑꯩꯈꯣꯏꯁꯨ ꯄꯥꯕꯨꯡ ꯍꯣꯏꯅ ꯊꯤꯜꯂꯛꯑꯦ꯫ ꯑꯗꯣ ꯍꯌꯦꯡꯗꯩ ꯚꯦꯟꯗ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯁꯦ꯫ ꯍꯦꯟꯊꯣꯏꯅ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯄꯨꯟꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯄꯨꯟꯁꯤꯁꯦ? ꯑꯗꯨ ꯆꯅꯤꯡ ꯉꯁꯥꯏ ꯕꯣꯏꯁ ꯊꯥꯔꯠ ꯕꯦꯟꯁ ꯀꯣꯔꯅꯔꯒꯤ ꯍꯦꯟꯁꯝ ꯕꯣꯏꯁꯤꯅ ꯅꯪ ꯅꯥꯛꯇ ꯂꯦꯞꯂꯒ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ? ꯇꯁꯦꯡꯅ ꯆꯅꯤꯡꯗꯤ ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤ ꯃꯁꯛꯁꯨ ꯎꯍꯧꯕ ꯅꯠꯇꯦ꯫ ꯆꯅꯤꯡꯅ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯩꯅꯣ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦꯅ? ꯀꯩꯕꯨꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯅꯣ ꯑꯩꯉꯣꯟꯗ? ꯈꯜꯂꯣꯝꯗ ꯅꯀꯣꯛꯇꯣ ꯌꯨꯁ ꯇꯧꯋꯣ꯫ ꯇꯝꯅꯥꯅ ꯂꯟ ꯂꯩꯕꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯤꯒꯤ ꯀꯣꯔꯅꯔꯗ ꯐꯝꯂꯤꯕ ꯐꯖꯈ꯭ꯔꯕ ꯂꯥꯏꯒꯤ ꯃꯆꯥ ꯃꯥꯜꯂꯕ ꯄꯥꯈꯪꯁꯤꯕꯨ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯥꯏꯗꯨꯅ ꯊꯛ ꯊꯛꯄꯨ ꯅꯤꯛꯄꯤꯔꯔꯦ꯫ ꯍꯦꯟꯊꯣꯏꯅ ꯋꯥꯔꯦꯀꯣ ꯀꯥꯏꯗꯩ ꯂꯧꯊ꯭ꯔꯥꯎ ꯅꯨꯄꯤꯅꯣ ꯁꯍꯤꯇ꯭ꯌꯥꯋꯣ ꯀꯔꯤꯋꯣ ꯅꯥꯀꯣꯡꯁꯤ ꯏ ꯇꯥꯔꯦ꯫ ꯑꯗꯨꯝ ꯐꯖꯅ ꯅꯨꯄꯥꯁꯦ ꯐꯖꯩ ꯍꯥꯏꯔ ꯂꯣꯏꯔꯦ꯫ ꯇꯝꯅꯥꯅ ꯀꯔꯤꯅꯣꯗ ꯏꯇꯥ ꯊꯃꯣꯏꯒꯤ ꯃꯄꯥꯎꯅꯦ ꯆꯤꯟꯕꯥꯜꯗ ꯊꯣꯛꯈꯤꯕ ꯄꯨꯛꯅꯤꯡꯒꯤ ꯅꯤꯡꯉꯥꯏꯅꯦ ꯊꯃꯣꯏꯗ ꯇꯧꯖꯕ ꯁꯤꯗ ꯀꯔꯤ ꯏꯔꯥꯜꯅꯣ ꯑꯩꯒꯤ? ꯍꯦꯟꯊꯣꯏꯅ ꯌꯥꯝ ꯋꯥꯔꯦ ꯗ꯭ꯔꯥꯏ ꯑꯣꯏꯔꯦ ꯇꯝꯅꯥꯅ ꯏꯁꯤꯡ ꯈꯔ ꯈꯤꯛꯂꯛꯎꯔ ꯁꯣꯝꯕꯣ? ꯆꯅꯤꯡꯅ ꯌꯥꯔꯦꯀꯣ ꯄꯦꯜꯂꯦ ꯅꯣꯏ ꯋꯥꯔꯤꯗꯣ ꯀꯌꯥꯝ ꯐꯖꯕ ꯅꯨꯄꯥꯅꯣꯅꯦ꯫ ꯆꯅꯤꯡ ꯕꯣꯏ ꯁꯥꯏꯠꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯅꯟ ꯂꯩꯕꯁꯨ ꯆꯅꯤꯡꯗ ꯌꯦꯡꯊꯣꯔꯛꯄꯒ ꯃꯄꯥ ꯊꯣꯛꯇꯅ ꯍꯦꯛ ꯃꯤꯠꯆꯥꯅꯔꯦ꯫ ꯆꯅꯤꯡ ꯍꯩꯃꯥ ꯍꯥꯏꯔꯒ ꯐꯠ ꯂꯩꯁꯤꯜꯂꯛꯏ꯫ ꯅꯟ ꯂꯩꯕꯁꯨ ꯅꯣꯛꯂꯒ ꯂꯨꯞꯊꯈ꯭ꯔꯦ꯫ ꯆꯅꯤꯡ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯑꯣ ꯑꯁꯤꯒꯤꯁꯤ ꯑꯣꯏꯔꯦ ꯑꯩ ꯅꯥꯛꯇ ꯉꯁꯥꯏ ꯂꯦꯞꯂꯝꯕꯗꯣ ꯄꯣꯁꯄꯨ ꯐꯅ ꯇꯥꯔꯤꯅꯦ ꯁꯤꯗꯤ꯫ ꯍꯦꯟꯊꯣꯏ ꯐꯔꯛ ꯇꯥꯁꯤꯜꯂꯛꯏ ꯆꯅꯤꯡꯗ꯫ ꯍꯨꯔꯥꯟꯕꯤꯗꯧꯅ ꯇꯨꯃꯤꯟꯅ ꯃꯨꯟꯅꯨꯏꯗꯨꯅ ꯀꯩ ꯆꯥꯅꯔꯤꯒꯦ ꯁ꯭ꯋꯥꯏꯁꯤꯗ? ꯑꯉꯥꯎꯕꯤ ꯉꯥꯛꯇ ꯍꯦꯛ ꯄꯨꯜꯂꯛꯏꯁꯦ ꯀꯣꯛꯀ ꯉꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯕ꯭ꯔꯦꯛ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯆꯅꯤꯡ ꯇꯝꯅꯥ ꯍꯦꯟꯊꯣꯏ ꯀ꯭ꯂꯥꯁꯇꯒꯤ ꯀꯦꯟꯇꯤꯟ ꯂꯣꯝꯗ ꯂꯥꯛꯏ꯫ ꯇꯨꯡ ꯑꯣꯏꯔꯞꯅ ꯂꯟ ꯂꯩꯕ ꯀꯦꯜꯕꯤꯟ ꯇꯣꯝꯊꯤꯟꯁꯨ ꯂꯥꯞꯇꯛꯅ ꯏꯟꯅꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯍꯥꯏ ꯃꯣꯏ ꯑꯍꯨꯝꯁꯤꯗꯤ ꯃꯅꯤꯡꯗꯩ ꯐꯥꯎ ꯍꯦꯛ ꯐꯖꯩꯍꯦ ꯚꯥ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯉꯥꯎꯔꯦꯀꯣ꯫ ꯀꯦꯜꯕꯤꯟꯅ ꯉꯥꯔꯣꯏ ꯁꯥꯕꯥꯟ ꯇꯥꯕꯤ ꯉꯥꯛꯇ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ ꯃꯥꯅ ꯖꯛꯇꯥꯃꯤꯟꯅꯩꯗꯣ ꯇꯧꯔꯦ ꯂꯣꯏ ꯐꯖꯩ ꯍꯥꯏꯕ ꯃꯇꯥꯎ꯫ ꯂꯟ ꯂꯩꯕꯅ ꯌꯥꯔꯦ ꯑꯝꯇ ꯂꯦꯞꯄꯣ ꯅꯕꯥꯅꯤ ꯑꯗꯣ ꯐꯖꯕꯁꯦ ꯉꯁꯥꯏꯒꯤ ꯂꯦꯠ ꯑꯣꯏꯕꯤꯁꯤꯅ ꯍꯦꯟꯗ꯭ꯔꯣ ꯁꯝꯂꯥꯡ ꯑꯁꯥꯡꯕꯁꯤꯒ? ꯀꯦꯜꯕꯤꯟꯅ ꯑꯣ ꯅꯪꯁꯦ ꯁꯝꯗ ꯌꯥꯝ ꯉꯥꯎꯖꯕꯩ ꯋꯥꯅꯤꯅꯦ ꯃꯇꯥꯎ ꯂꯟ꯫ ꯂꯟ ꯂꯩꯕꯅ ꯅꯪꯁꯨꯕ ꯃꯤ ꯁꯝꯗꯥꯅ ꯄꯨꯔꯦ ꯑꯗꯨꯏꯁꯨ ꯐꯖꯩ ꯂꯥꯛꯑꯣ ꯑꯝꯇ꯫ ꯅꯪꯁꯨꯕ ꯃꯤ ꯁꯝꯗꯥꯅ ꯄꯨꯔꯦ ꯑꯗꯨꯏꯁꯨ ꯐꯖꯩ ꯂꯥꯛꯑꯣ ꯑꯝꯇ ꯃꯃꯤꯡ ꯈꯪꯂꯨꯁꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯅꯤꯡ ꯍꯣꯏꯅ ꯐꯝꯕ ꯃꯅꯥꯛꯇ ꯅꯛꯅ ꯐꯝꯂꯤ꯫ ꯍꯦꯟꯊꯣꯏꯁꯨ ꯉꯁꯥꯏꯗꯩ ꯇꯣꯝꯊꯤꯟ ꯍꯣꯏꯗꯨ ꯃꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯕꯅꯤ꯫ ꯍꯦꯟꯊꯣꯏꯅ ꯌꯦꯡꯉꯨꯅꯦ ꯑꯁꯤ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏ ꯇꯨꯡ ꯏꯟꯅꯔꯛꯏꯅꯦ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯔꯛꯇ ꯀꯅꯥꯅꯣ ꯑꯄꯥꯝꯕ ꯑꯃꯗꯤ ꯌꯥꯎꯕ ꯃꯥꯜꯂꯤ꯫ ꯑꯁ ꯉꯥꯎꯏꯀꯣ ꯐꯖꯕ ꯅꯨꯄꯥꯅ ꯏꯟꯅꯔꯛꯄꯁꯦ꯫ ꯅꯨꯄꯤ ꯍꯥꯏꯔꯦꯗꯅ ꯐꯅ ꯐꯖꯕꯅ ꯏꯟꯅꯔꯛꯑꯁꯨ ꯎꯁꯤꯟꯅꯗꯕꯤ ꯄꯪꯊꯣꯛ ꯆꯥꯎꯊꯣꯛꯄꯤ ꯍꯥꯏꯕꯁꯤ ꯃꯅꯥꯠ ꯑꯣꯏꯕꯖꯥꯠꯅꯤ ꯎꯁꯤꯟꯅꯗꯦ ꯄꯥꯛ꯫ ꯀꯦꯜꯕꯤꯟ ꯈꯣꯟ ꯍꯧꯔꯞꯅ ꯍꯦꯟꯊꯣꯏ ꯍꯣꯏ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯂꯩ ꯁꯥꯠꯂꯗꯤ ꯈꯣꯏꯃꯨ ꯏꯟꯕꯅꯦ ꯊꯥꯕꯜ ꯐꯔꯗꯤ ꯅꯣꯡꯏꯟꯁꯨ ꯄꯥꯏꯕ ꯃꯍꯧꯁꯥꯅꯤ ꯈꯪꯁꯤꯟꯅꯗꯕ ꯎꯁꯤꯟꯅꯗꯕ ꯍꯥꯏꯁꯤꯗꯤ ꯄꯥꯞꯅꯤꯀꯣ ꯄꯥꯞꯇꯣ ꯐꯖꯅꯒ ꯄꯨꯗꯦ ꯍꯥꯏꯕꯅꯤꯀꯣ ꯆꯤꯡꯉꯒ ꯆꯠꯂꯦ ꯍꯥꯏꯕꯅꯤ꯫ ꯐꯖꯔꯅꯤ ꯂꯩꯁꯥꯕꯤꯅ ꯃꯈꯣꯡ ꯆꯤꯡꯂꯗꯤ ꯁꯤꯠꯆꯔꯣꯏꯀꯣ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯂꯞ ꯅꯣꯛꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯇꯝꯅ ꯈꯣꯟ ꯀꯟꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯉꯥ ꯐꯥꯒꯦ ꯍꯥꯏꯔꯗꯤ ꯏꯟꯂ ꯂꯥꯡꯂ ꯈꯣꯏꯔ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯣ? ꯇꯣꯔꯕꯥꯟꯗ ꯐꯝꯂꯒ ꯉꯥꯅ ꯃꯗꯣꯝꯗ ꯀꯥꯔꯛꯄꯗꯤ ꯑꯣꯏꯔꯣꯏꯌꯦ꯫ ꯀꯦꯜꯕꯤꯟꯅ ꯃꯇꯥꯎ ꯂꯟ ꯂꯩꯕ
ꯁꯤ ꯌꯧꯔꯗꯤ ꯑꯩ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ ꯑꯗꯨꯒ ꯍꯥꯏꯔꯒꯦ꯫ ꯀꯦꯜꯕꯤꯟ ꯆꯅꯤꯡ ꯍꯣꯏꯅ ꯂꯩꯕ ꯔꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ꯫ ꯍꯦꯟꯊꯣꯏꯅ ꯀꯩ ꯍꯥꯏꯒꯦ? ꯀꯦꯜꯕꯤꯟꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯨ ꯁꯥꯏꯟꯁ ꯁꯦꯛꯁꯟ Aꯗ ꯇꯥꯖꯕꯅꯦ, ꯅꯣꯏꯁꯨ ꯀ꯭ꯂꯥꯁꯇ ꯎꯏ, ꯁꯨꯝ ꯇꯤꯟꯅꯁꯦ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯇꯥꯝꯅꯥꯅ ꯀꯅꯥꯒꯅꯣ ꯇꯤꯟꯅꯗꯣꯏꯁꯤꯕꯣ, ꯅꯪ ꯈꯛꯂꯣ? ꯀꯦꯜꯕꯤꯟꯅ ꯅꯠꯇꯦ, ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯦ ꯁꯤꯗ ꯄꯨꯂꯞ ꯐꯝꯃꯤꯟꯅꯩꯁꯦ, ꯑꯗꯣ ꯇꯤꯟꯅꯁꯦ ꯍꯥꯏꯕꯨ ꯌꯥꯝ ꯀꯥꯏꯒꯗ꯭ꯔꯣ? ꯍꯦꯟꯊꯣꯏꯅ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ, ꯀ꯭ꯂꯥꯁꯃꯦꯠ ꯉꯥꯛꯇꯕꯨ ꯇꯤꯟꯅꯁꯤ ꯌꯥꯏꯌꯦ꯫ ꯀꯦꯜꯕꯤꯟ ꯅꯟ ꯂꯩꯕꯒ ꯇꯣꯝꯊꯤꯟꯒꯗ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯏ꯫ ꯃꯣꯏꯁꯨ ꯂꯥꯛꯇꯨꯅ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯦ꯫ ꯀꯦꯜꯕꯤꯟ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯒꯤ ꯃꯇꯥꯎꯁꯤꯅ ꯅꯟ ꯂꯩꯕ, ꯑꯗꯨꯒ ꯚꯥꯏ ꯑꯃꯁꯤꯅ ꯇꯣꯝꯊꯤꯟ, ꯑꯩꯒꯤꯅ ꯀꯦꯜꯕꯤꯟ, ꯅꯣꯏꯒꯤꯁꯨ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯁꯨꯝ ꯈꯪꯅꯅꯕ꯫ ꯍꯦꯟꯊꯣꯏꯅ ꯑꯩꯒꯤꯅ ꯍꯦꯟꯊꯣꯏ, ꯃꯥꯒꯤꯅ ꯆꯅꯤꯡꯈꯣꯝꯕꯤ, ꯑꯗꯨꯒ ꯃꯥꯅ ꯇꯝꯅ, ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯉꯥꯛꯇꯅꯦ ꯍꯥꯏꯁ꯭ꯀꯨꯜꯗꯩ ꯄꯨꯜꯂꯛꯄ꯫ ꯇꯣꯝꯊꯤꯟꯅ ꯑꯩꯈꯣꯏꯁꯨ ꯚꯥꯏ ꯀꯦꯜꯕꯤꯟꯒ ꯑꯩꯒꯗꯤ ꯄꯨꯜꯂꯛꯑꯦ, ꯚꯥꯏ ꯂꯟ ꯂꯩꯕꯗꯤ ꯁꯤ ꯁ꯭ꯀꯨꯜꯁꯤꯗ ꯊꯦꯡꯅꯕꯅꯦ, ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯀꯣꯏꯅꯗꯅ ꯂꯩꯔꯦ, ꯐꯖꯅ ꯑꯗꯨꯝ ꯇꯤꯟꯅꯁꯦ꯫ ꯃꯤ ꯐꯖꯕ ꯅꯨꯄꯥꯅ ꯇꯤꯟꯅꯁꯦ ꯍꯥꯏꯔꯗꯕꯨ ꯀꯅꯥꯅ ꯍꯔꯥꯎꯔꯣꯏꯗꯣꯏꯅꯣ? ꯍꯦꯟꯊꯣꯏ ꯇꯥꯝꯅ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯆꯅꯤꯡꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯂꯤ, ꯁꯣꯝꯗꯁꯨ ꯂꯟ ꯂꯩꯕꯁꯨ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯅꯕꯗ ꯃꯃꯤꯠꯇꯨ ꯍꯦꯛꯇ ꯆꯥꯅꯩ꯫ ꯒ꯭ꯌꯥꯟꯒ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯣ꯫ ꯂꯟ ꯂꯩꯕꯁꯨ ꯆꯅꯤꯡꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯔꯤ꯫ ꯀꯦꯜꯕꯤꯟꯅ ꯂꯟ ꯂꯩꯕꯗ ꯋꯥ ꯉꯥꯡꯉꯨ ꯍꯥꯏꯕ ꯏꯪꯒꯤꯠ ꯇꯧꯏ꯫ ꯂꯟ ꯂꯩꯕ ꯈꯪꯕꯣꯏ ꯄꯥꯈꯠꯄꯣꯏ, ꯑꯩ ꯂꯟ ꯂꯩꯕ ꯌꯥꯏꯁ꯭ꯀꯨꯜꯗꯩꯅꯦ, ꯑꯗꯣ ꯆꯅꯤꯡꯗꯣ ꯑꯣꯟꯁꯤꯜꯂꯒ ꯁꯣꯝꯅ ꯀꯩ ꯂꯝꯗꯩ ꯑꯣꯏꯔꯕꯅꯣ? ꯆꯅꯤꯡ ꯏꯄꯥ ꯄꯥꯈꯠꯅ ꯂꯟ ꯂꯩꯕꯅ ꯍꯪꯂꯛꯄꯗꯨꯗ ꯈꯨꯝꯂꯛꯏ, ꯑꯩ ꯆꯅꯤꯡꯈꯣꯝꯕꯤ, ꯀꯩꯁꯥꯝꯄꯥꯠꯇꯩꯅꯦ, ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯈꯩ ꯁꯤꯗ ꯄꯨꯜꯂꯤꯁꯦ ꯂꯣꯏ ꯅꯛꯅꯔꯦ꯫ ꯇꯣꯝꯊꯤꯟꯅ ꯑꯁ ꯏꯟꯇ꯭ꯔꯣꯁꯦ ꯔꯤꯄꯤꯠ ꯇꯧꯔꯦꯅꯦ ꯍꯥ ꯑꯗꯨꯗꯤ ꯃꯇꯥꯎ ꯂꯟ ꯂꯩꯕ ꯍꯣꯏꯒꯁꯨ ꯆꯅꯤꯡꯒ ꯅꯛꯂꯦ ꯍꯥꯏꯕ ꯌꯥꯔꯦ, ꯑꯩꯈꯣꯏꯗ ꯉꯥꯏꯔꯦꯅꯦ ꯂꯥꯞꯄꯤꯁꯦ, ꯑꯗꯣ ꯀꯦꯜꯕꯤꯟ ꯏꯕꯥꯅꯤꯅ ꯊꯥꯡꯃꯩꯕꯟꯗꯩꯅꯦ꯫ ꯍꯦꯟꯊꯣꯏꯅ ꯑꯣ ꯈꯔ ꯂꯥꯞꯄꯦꯀꯣ ꯑꯗꯨꯗꯤ꯫ ꯈꯪꯍꯧꯗꯦ ꯕ꯭ꯔꯦꯛ ꯃꯇꯝ ꯂꯣꯏꯗꯨꯅ ꯕꯦꯜ ꯇꯥꯈ꯭ꯔꯦ꯫ ꯃꯍꯩ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯅꯔꯛꯂꯦ꯫ ꯂꯟ ꯂꯩꯕ ꯆꯅꯤꯡ ꯍꯣꯏꯁꯨ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯁꯨꯇꯤ ꯊꯥꯔꯛꯂꯦ꯫ ꯀꯦꯜꯕꯤꯟꯒ ꯇꯣꯝꯊꯤꯟꯒꯁꯨ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯄꯅꯤꯅ ꯍꯟꯅꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯒ ꯇꯝꯅꯥꯒꯁꯨ ꯃꯄꯥꯁꯤꯡꯅ ꯂꯧ ꯂꯥꯛꯇꯨꯅ ꯍꯟꯅꯈ꯭ꯔꯦ꯫ ꯂꯟ ꯂꯩꯕꯗꯤ ꯃꯄꯨ ꯗ꯭ꯔꯥꯏꯚꯔ ꯃꯣꯗꯨꯗꯨ ꯂꯥꯛꯂꯝꯗ꯭ꯔꯦ꯫ ꯆꯅꯤꯡꯁꯨ ꯃꯄꯥ ꯂꯥꯛꯇ꯭ꯔꯦ꯫ ꯒꯦꯠꯇ ꯃꯕꯥꯅꯤꯃꯛ ꯂꯧ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯂꯟ ꯂꯩꯕ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯪꯂꯛꯏ, ꯆꯅꯤꯡ ꯅꯣꯏꯗꯤ ꯀꯅꯥ ꯂꯧ ꯂꯥꯛꯇꯣꯏꯅꯣ? ꯆꯅꯤꯡꯅ ꯑꯩꯈꯣꯏ ꯄꯄꯥ ꯂꯥꯛꯀꯅꯤꯌꯦ, ꯅꯣꯏꯗꯤ? ꯂꯟ ꯂꯩꯕꯅ ꯑꯩꯈꯣꯏ ꯄꯨꯅ ꯂꯧ ꯂꯥꯛꯀꯅꯤꯌꯦ꯫ ꯆꯅꯤꯡꯅ ꯄꯨꯄꯨ ꯍꯥꯏꯁꯤꯕꯨ? ꯂꯟ ꯂꯩꯕꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯅꯦ, ꯑꯩꯒꯤꯅ ꯄꯨꯄꯨ, ꯑꯩꯒꯤ ꯄꯨꯄꯨꯃꯛꯅꯤꯗ, ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯌꯦ ꯑꯩꯕꯨ꯫ ꯆꯅꯤꯡꯅ ꯑꯗꯣ ꯃꯃꯥ ꯄꯄꯥꯗꯤ ꯅꯣꯏꯒꯤ ꯀꯩ ꯍꯣꯠꯅꯔꯤꯒꯦ? ꯏꯆꯤꯟ ꯏꯅꯥꯎꯅ ꯀꯌꯥꯅꯣ? ꯁꯨꯝ ꯆꯝꯅ ꯍꯪꯕꯅꯤꯀꯣ꯫ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯅꯤꯡꯗꯨ ꯏꯀꯥꯏꯗꯨꯅ ꯂꯨꯞꯊꯈ꯭ꯔꯦ꯫ ꯍꯪꯗꯣꯛꯂꯨꯔꯒ ꯂꯟ ꯂꯩꯕꯅ ꯏꯊꯟꯇꯅꯦ ꯏꯆꯤꯟ ꯏꯅꯥꯎꯗꯤ, ꯑꯗꯣ ꯄꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ, ꯃꯃꯥꯗꯤ ꯂꯟ ꯂꯩꯕ ꯆꯞ ꯂꯦꯞꯄꯤ꯫ ꯆꯅꯤꯡꯅ ꯈꯪꯗ ꯍꯪꯕꯅꯦ, ꯁꯥꯎꯅꯨꯀꯣ, ꯑꯗꯣ ꯃꯃꯥ ꯄꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯃꯃꯥꯁꯨꯔꯣ? ꯂꯟ ꯂꯩꯕ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯏꯁ ꯑꯩꯕꯨ ꯌꯥꯝ ꯁꯣꯛꯑ ꯃꯥꯟꯈꯤꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ꯫ ꯆꯅꯤꯡꯅ ꯀꯩꯗꯧꯔꯒꯦ? ꯂꯟ ꯂꯩꯕꯅ ꯀꯩꯁꯨ ꯇꯧꯗꯦ, ꯃꯃꯥꯗꯤ ꯏꯝꯐꯥꯜ ꯏꯁꯀꯤ DC ꯅꯤ, ꯔꯇꯅꯥ ꯁꯅꯥ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯑꯩꯒꯤ ꯃꯃꯥꯅꯦ꯫ ꯆꯅꯤꯡꯅ ꯑꯣ ꯇꯥꯔꯦ, ꯑꯩ ꯇꯦꯂꯤꯚꯤꯖꯟꯗ ꯅ꯭ꯌꯨꯁꯇ ꯃꯌꯥꯝ ꯎꯔꯦ, ꯌꯥꯝ ꯐꯩꯌꯦ ꯍꯥꯏꯅꯩꯌꯦ ꯃꯌꯥꯝꯅ꯫ ꯂꯟ ꯂꯩꯕꯅ ꯅꯣꯏꯗꯤ? ꯆꯅꯤꯡ ꯃꯃꯥꯏꯗꯨ ꯃꯛꯁꯤꯜꯂꯤ, ꯇꯞꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏꯁꯨ ꯃꯃꯥ ꯂꯩꯇꯔꯦ,
ꯄꯄꯥꯒꯩꯒ ꯈꯛꯇꯅꯤ ꯄꯄꯥꯅ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯔꯦꯟꯖꯔ ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯏ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯨꯗ ꯃꯣꯗꯨ ꯒꯥꯔꯤ ꯈꯥꯝꯅꯔꯦ ꯃꯃꯥ ꯔꯇꯅꯥ ꯁꯅꯥꯁꯨ ꯌꯥꯎꯔꯛꯏ ꯃꯃꯥꯅ ꯀꯧꯔꯛꯏ ꯅꯟꯂꯩꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯃꯥ ꯈꯔ ꯊꯦꯡꯂꯦ ꯅꯣꯏ ꯄꯨꯄꯨ ꯃꯣꯗꯨꯒ ꯕꯖꯥꯔꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯦꯡꯂꯨꯕꯅꯤ ꯅꯟꯂꯩꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯆꯅꯤꯡꯗꯨ ꯃꯊꯟꯇ ꯊꯅꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯃꯥꯟꯅꯕꯤꯅꯤ ꯊꯤꯟꯕꯤꯔꯝꯃꯤꯁꯤ ꯍꯥꯏꯔꯦ ꯃꯃꯥ ꯔꯇꯅꯥꯅ ꯆꯅꯤꯡꯗ ꯀꯧꯔꯛꯏ ꯕꯦꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯃꯥ ꯊꯤꯜꯂꯝꯃꯒꯦ ꯊꯦꯡꯂꯦ ꯅꯨꯄꯤꯅ ꯅꯊꯟꯇ ꯂꯩꯍꯧꯕꯗꯣ ꯃꯃꯥ ꯅꯨꯡꯉꯥꯏꯇꯦ ꯆꯅꯤꯡ ꯃꯇꯝꯗꯤ ꯊꯦꯡꯂꯦ ꯑꯗꯨꯕꯨ ꯈꯨꯝꯂꯛꯏ ꯃꯃꯥ ꯄꯄꯥ ꯂꯧ ꯂꯥꯛꯀꯅꯤꯌꯦ ꯑꯗꯨꯝ ꯉꯥꯏꯍꯧꯔꯒꯦ ꯔꯇꯅꯥꯅ ꯌꯥꯔꯣꯏ ꯊꯦꯡꯂꯦ ꯂꯥꯛꯑꯣ ꯃꯃꯥ ꯊꯤꯜꯂꯝꯃꯒꯦ ꯁꯣꯝꯅ ꯆꯅꯤꯡꯗꯨ ꯀꯥꯔꯒꯤ ꯕꯦꯛ ꯁꯤꯠꯇ ꯔꯇꯅꯥꯒ ꯇꯣꯡꯂꯦ ꯃꯣꯗꯨꯒꯤ ꯃꯅꯥꯛꯇ ꯐ꯭ꯔꯟꯠ ꯁꯤꯠꯇꯅ ꯅꯟꯂꯩꯕ ꯐꯝꯂꯦ ꯔꯇꯅꯥꯅ ꯀꯔꯥꯏꯗꯅꯣ ꯏꯆꯥꯕꯨ ꯃꯃꯥꯅ ꯊꯤꯜꯂꯝꯗꯣꯏꯁꯤꯕꯣ ꯆꯅꯤꯡ ꯇꯞꯅ ꯈꯨꯝꯂꯛꯏ ꯃꯥꯏ ꯀꯩꯁꯥꯝꯄꯥꯠꯇꯩꯅꯦ ꯀꯩꯁꯥꯝꯄꯥꯠ ꯄꯜꯂꯛꯄꯗꯨꯗ ꯔꯇꯅꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯞꯅ ꯍꯪꯂꯛꯏ ꯑꯣ ꯐꯔꯦ ꯏꯆꯥꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤ ꯆꯅꯤꯡ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯃꯤꯡ ꯆꯅꯤꯡ ꯈꯣꯝꯕꯤ ꯀꯧꯏ ꯃꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯄꯥꯕꯨꯡꯒꯤ ꯃꯤꯡꯅ ꯄ꯭ꯔꯕꯤꯟ ꯀꯧꯏ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯔꯦꯟꯖꯔ ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯏ ꯔꯇꯅꯥ ꯆꯅꯤꯡꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯪꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯆꯅꯤꯡꯕꯨ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯅꯕ ꯊꯤꯜꯂꯛꯏ ꯆꯅꯤꯡ ꯆꯪꯈ꯭ꯔꯦ ꯆꯅꯤꯡꯒꯤ ꯊꯣꯡꯒꯥꯜꯗꯨ ꯃꯇꯝ ꯀꯨꯏꯔꯕꯁꯨ ꯔꯇꯅꯥ ꯅꯤꯡꯁꯤꯡꯂꯤ ꯃꯣꯗꯨꯁꯨ ꯍꯥꯏꯐꯦꯠ ꯔꯇꯅꯥꯗ ꯌꯦꯡꯂꯛꯏ ꯔꯇꯅꯥ ꯃꯣꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨ ꯈꯪꯏ ꯋꯥ ꯉꯥꯡꯗꯅ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜꯗꯣ ꯍꯥꯏꯊꯔꯒ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯛꯏ ꯔꯇꯅꯥ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯃꯥꯒꯤ ꯔꯨꯝꯗ ꯃꯥꯒꯤ ꯂꯦꯞꯇꯣꯞ ꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯛꯏ ꯑꯣ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯆꯨꯝꯂꯤꯗꯔꯥ ꯆꯨꯝꯂꯝꯂꯒꯅ ꯀꯝꯗꯧꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯈꯤꯕ ꯑꯩꯅꯇ ꯈꯪꯏ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯃꯤꯠꯇ ꯎꯔꯛꯏ ꯑꯃꯨꯛꯁꯨ ꯃꯇꯝꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈ꯭ꯔꯕꯣꯏ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯂꯦ ꯄ꯭ꯔꯕꯤꯟꯅ ꯔꯇꯅꯥ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯐꯕꯤ ꯑꯣꯏꯔꯦ UPSC ꯄꯔꯤꯈ꯭ꯌꯥꯁꯨ ꯃꯥꯏ ꯄꯥꯛꯂꯦ ꯅꯪꯗꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯍꯣꯏ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯗ ꯅꯪ ꯑꯃ ꯐꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨꯅꯤ ꯔꯇꯅꯥ ꯃꯄꯨꯛꯅꯤꯡ ꯂꯥꯡꯅ ꯗꯥ ꯄ꯭ꯔꯕꯤꯟ ꯑꯩ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯐꯝ ꯈꯪꯗꯦ ꯅꯪꯁꯨ ꯃꯊꯪꯗ ꯑꯗꯨꯝ ꯍꯣꯠꯅꯕ ꯌꯥꯔꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯀꯣꯛꯊꯛꯁꯤꯗ ꯅꯅꯛꯂꯤꯕ ꯄꯣꯠꯂꯨꯝꯁꯦ ꯏꯗꯣꯝ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯄ꯭ꯔꯕꯤꯟ ꯔꯇꯅꯥꯒꯤ ꯋꯥꯐꯝꯗꯨ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯏ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯔꯝꯕ ꯄꯣꯠꯂꯨꯝꯅꯣ ꯏꯃꯥꯁꯤ ꯄꯥꯕꯨꯡꯒꯤ ꯋꯥꯔꯤꯔꯥ ꯍꯣꯏ ꯑꯩ ꯃꯗꯨ ꯈꯪꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯤ ꯄꯨꯟꯁꯤꯁꯦ ꯃꯥꯏꯊꯤꯕꯗꯅ ꯁꯔꯨꯛ ꯑꯣꯏ ꯂꯩꯔꯦ ꯀꯅꯥꯗꯕꯨ ꯇꯥꯏꯅꯅꯤ ꯔꯇꯅꯥꯅ ꯑꯗꯨꯗ ꯈꯪꯗꯦ ꯑꯩ ꯏꯃꯥꯁꯤꯒ ꯄꯥꯕꯨꯡꯒꯅ ꯇꯛꯁꯤꯜꯂꯛꯂꯤꯕ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯅꯪꯁꯨ ꯅꯨꯄꯥ ꯑꯝꯇꯗꯤ ꯊꯣꯛꯑꯣ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝ ꯊꯨꯖꯤꯜꯂꯛꯑꯦ ꯆꯦꯄꯥꯎ ꯆꯠꯈ꯭ꯔꯦ ꯅꯪꯁꯨ ꯋꯥꯈꯜ ꯑꯝꯇ ꯈꯜꯂꯣ ꯗꯥ ꯄ꯭ꯔꯕꯤꯟꯅ ꯑꯩꯗꯤ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯤ ꯁꯅꯥ ꯑꯩꯒꯤꯗꯤ ꯄꯥꯟꯅꯗꯦ ꯊꯤꯛ ꯅꯦꯝꯕꯅ ꯊꯥ ꯂꯥꯝꯕ ꯍꯥꯏꯗꯨꯅꯤ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯀꯥꯏꯅꯈ꯭ꯔꯕꯁꯨ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯖꯒꯦ ꯅꯪ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯏꯟꯈ꯭ꯔꯣ ꯁꯅꯥ ꯑꯩꯗꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ ꯅꯪꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯕꯗꯣ ꯃꯗꯨ ꯑꯩ ꯄꯥꯝꯃꯤ ꯔꯇꯅꯥ ꯁꯥꯎꯒꯠꯂꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯥꯒꯤꯔꯣ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯆꯔꯛꯂꯒ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯤꯕ ꯀꯩꯒꯤꯅꯣ ꯐꯅꯕ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯗꯥ ꯄ꯭ꯔꯕꯤꯟꯒ ꯀꯥꯏꯅꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯏꯕꯥꯅꯤ ꯀꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯤ ꯑꯩꯕꯨ ꯄꯨꯗꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯄꯤꯔꯣ ꯄ꯭ꯔꯕꯤꯟꯁꯨ ꯈꯣꯟ ꯀꯟꯂꯞꯅ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯌꯦ ꯔꯇꯅꯥ
ꯅꯪ ꯑꯩ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯦ ꯈꯟꯗꯣꯛꯂꯁꯤ ꯑꯉꯥꯡ ꯃꯆꯥ ꯁꯥꯅꯨꯁꯦ ꯑꯩ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯌꯦ ꯁꯅꯥ ꯅꯪꯒꯤꯗꯃꯛ ꯑꯩ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯣ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯁꯛꯆꯔꯒꯦ ꯃꯁꯤꯗ ꯍꯦꯟꯕ ꯑꯩ ꯀꯩ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯔꯇꯅꯥ ꯃꯈꯣꯟ ꯅꯤꯛꯅ ꯑꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯑꯩꯅ ꯁꯤꯈꯤꯕꯗꯣ ꯅꯠꯇ꯭ꯔꯣ ꯂꯨꯍꯣꯡꯕꯩ ꯆꯦꯄꯥꯎ ꯆꯠꯈ꯭ꯔꯦ ꯅꯣꯡꯃꯗꯁꯨ ꯈꯪꯅꯗꯕ ꯃꯉꯣꯟꯗ ꯑꯩꯅ ꯀꯨꯟꯗꯣ ꯀꯔꯝꯅ ꯍꯨꯛꯂꯨꯒꯅꯤ ꯑꯩ ꯁꯤꯈ꯭ꯔꯒꯦ ꯅꯪ ꯄꯦꯜꯂꯨ ꯅꯤꯡꯕ ꯀꯥꯏꯅ ꯍꯤꯡꯗꯣꯏ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯔꯇꯅꯥ ꯄ꯭ꯔꯕꯤꯟꯕꯨ ꯅꯨꯡꯁꯤꯕꯩ ꯃꯩꯅ ꯆꯥꯛꯂꯛꯂꯦ ꯃꯥꯒꯤ ꯕꯦꯒꯇꯨꯗꯩ ꯍꯨ ꯂꯤꯛꯂꯤ ꯑꯃ ꯄꯨꯊꯣꯛꯑꯒ ꯊꯛꯀꯦ ꯇꯧꯏ ꯄ꯭ꯔꯕꯤꯟꯅ ꯃꯨꯟꯗꯨꯅ ꯍꯨꯗꯨ ꯂꯪꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯄ꯭ꯔꯕꯤꯟ ꯔꯇꯅꯥꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯅ ꯃꯍꯥꯛꯄꯨ ꯃꯊꯥꯅꯨꯡꯗ ꯀꯣꯟꯗꯨꯅ ꯀꯞꯆꯔꯛꯏ ꯄ꯭ꯔꯕꯤꯟ ꯊꯃꯣꯏ ꯁꯣꯛꯅ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨ ꯁꯤꯁꯅꯥ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯗꯕ ꯅꯠꯇꯤꯌꯦ ꯑꯩꯁꯨ ꯅꯪꯒ ꯀꯥꯏꯅꯕꯗ ꯅꯣꯛꯀꯅꯤ ꯈꯟꯕ꯭ꯔꯣ ꯑꯗꯨꯕꯨ ꯄꯨꯟꯁꯤꯁꯦ ꯃꯤꯃꯥꯟꯅꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯅꯪꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕ ꯉꯝꯗꯕꯅꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯔꯇꯅꯥꯕꯨ ꯀꯣꯟꯖꯔꯛꯏ ꯔꯇꯅꯥ ꯃꯔꯤꯜ ꯌꯥꯝꯅ ꯈꯥꯏ ꯁꯤꯕꯨꯁꯨ ꯍꯦꯛꯇ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯔꯇꯅꯥꯒꯤ ꯃꯔꯩꯗ ꯄ꯭ꯔꯕꯤꯟ ꯃꯕꯥꯅꯤ ꯆꯦꯜꯂꯛꯂꯤ